ꯑꯍꯥꯟꯕꯗ ꯄꯥꯟꯅꯝ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯅꯕ ꯄꯨꯔꯛꯅꯕ ꯁꯦꯟꯇꯔꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯃꯤꯠ ꯁꯥꯍ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯔꯥꯌꯣꯠ ꯅꯠꯇ꯭ꯔꯒ ꯇꯦꯔꯣꯔꯤꯖꯝ ꯅꯠꯇꯦ, ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ꯫ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯃꯥꯡꯈ꯭ꯔꯤꯕꯁꯤ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯇ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯤꯕ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯕꯅ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏ꯫ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯥꯡꯈ꯭ꯔꯤꯕ ꯊꯥꯖꯅꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯂꯕ ꯃꯇꯝ ꯈꯛꯇꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ PTIꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯃꯥꯡꯈ꯭ꯔꯤꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯅꯕ ꯄꯨꯔꯛꯇꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤ ꯍꯦꯛ ꯂꯣꯏꯁꯤꯟꯈꯤꯕꯒ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯐꯨꯔꯨꯞꯀꯤ ꯏꯔꯥꯡ ꯑꯣꯏꯕꯅ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯔꯥꯌꯣꯠ ꯅꯠꯇ꯭ꯔꯒ ꯇꯦꯔꯣꯔꯤꯖꯝꯒꯤ ꯏꯁꯨ ꯅꯠꯇꯦ꯫ ꯋꯥꯊꯣꯛ ꯑꯁꯤ ꯇꯁꯦꯡꯅ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯇꯁꯦꯡꯅ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯐꯣꯡꯗꯣꯛꯈꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯋꯥꯠꯄ ꯑꯃꯗꯤ ꯄꯨꯟꯅ ꯋꯥꯈꯜ ꯇꯝꯃꯤꯟꯅꯕ ꯋꯥꯠꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯕ ꯃꯥꯡꯅꯈꯤꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ, ꯑꯗꯨꯃꯛꯄꯨ ꯊꯕꯛ ꯑꯁꯤ ꯃꯇꯝ ꯆꯪꯕ ꯊꯕꯛ ꯑꯃꯅꯤ꯫ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯂꯥꯛꯈꯤꯕꯗꯒꯤ ꯊꯕꯛ ꯈꯖꯤꯛꯇꯪ ꯇꯞꯊꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯏꯟꯇꯔꯦꯁꯇ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯚꯣꯠ ꯃꯁꯤꯡ ꯍꯦꯛ ꯊꯤꯕ ꯂꯣꯏꯕꯒ ꯁꯦꯟꯇꯔꯅ ꯑꯔꯩꯕꯤ ꯍꯣꯠꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯑꯃꯤꯠ ꯁꯥꯍꯅ ꯊꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯅ ꯃꯃꯥꯡ ꯆꯍꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯛꯄꯗꯒꯤ ꯑꯃꯤꯠ ꯁꯥꯍ ꯃꯃꯥꯡ ꯆꯍꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯁꯨ ꯋꯥꯔꯤ ꯁꯥꯅꯕ ꯂꯩꯈꯤꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ ꯍꯦꯜꯂꯛꯂꯕ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯩꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗꯕ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏ 110 ꯍꯦꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯅ ꯉꯁꯤꯁꯨ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ꯫ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯉꯨꯖꯝꯅ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯈꯔ꯫ ꯉꯁꯤ ꯑꯩꯍꯥꯛꯀ ꯏꯇꯥꯂꯤꯒꯤ ꯍꯤꯁ ꯃꯤꯁꯇ꯭ꯔꯦꯁ ꯖꯣꯔꯖꯤꯌꯥ ꯃꯤꯂꯣꯅꯤ ꯔꯣꯝꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯐꯕ ꯑꯣꯏꯅꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯁꯪꯍꯟꯅꯕꯒꯤ ꯄꯨꯂꯞ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯝꯃꯨꯅꯤꯇꯤ ꯔꯤꯕꯤꯜꯗꯤꯡ ꯇꯧꯅꯕ ꯏꯇꯥꯂꯤ ꯒꯣꯚꯔꯟꯃꯦꯟꯠꯗꯒꯤ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯊꯨꯕꯗ ꯄꯤꯊꯔꯛꯅꯕ ꯋꯥꯐꯝ ꯈꯟꯅꯖꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯉꯨꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯆꯦꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯅꯥꯒꯥ ꯅꯂꯥꯒꯤ ꯄꯥꯔꯀꯤꯡ ꯑꯣꯏꯔꯝꯕ ꯃꯐꯝꯁꯤꯡ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯟꯕ ꯃꯐꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯒꯥꯔꯤ ꯒꯂꯤꯗ ꯂꯩꯔꯝꯕ ꯁꯨꯂꯥꯞ ꯗꯨꯀꯥꯟ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯃꯌꯣꯜ ꯑꯁꯤꯗ ꯃꯄꯨ ꯄꯥꯟꯗꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯛꯇꯨꯅ ꯑꯥꯏꯟ ꯀꯥꯏꯕ ꯊꯕꯛ ꯀꯌꯥ ꯄꯪꯇꯧꯗ ꯇꯧꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯀꯁꯇꯨꯔꯤ ꯊꯣꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯅꯥꯒꯥ ꯅꯂꯥ ꯃꯊꯛ ꯑꯁꯤ ꯑꯍꯥꯟꯕꯗ IMCꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯥꯕ꯭ꯂꯤꯛ ꯄꯥꯔꯀꯤꯡ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯒꯥꯔꯤ ꯈꯝꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯗ ꯅꯠꯇꯅ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯒꯥꯔꯤ ꯆꯤꯟꯕꯒꯤ ꯑꯋꯥꯕꯗꯨꯁꯨ ꯀꯣꯛꯍꯟꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ IMCꯒꯤ ꯑꯌꯥꯕ ꯌꯥꯎꯕ꯭ꯔꯥ ꯑꯃꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯟꯐꯝꯁꯤꯡꯒꯤ ꯆꯥꯎꯔꯕ ꯀꯩꯊꯦꯜ ꯑꯃ ꯑꯣꯏꯔꯤ꯫ ꯍꯥꯟꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯣꯏꯔꯝꯕ ꯃꯐꯝ ꯑꯁꯤꯗ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯦꯔꯪ ꯈꯟꯒꯠꯇꯨꯅ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯟꯕꯒꯤ ꯊꯕꯛ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯤꯕ IMCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯣꯏꯔꯝꯕꯗꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯟꯐꯝ ꯑꯣꯏꯈꯤꯕꯗꯒꯤ
ꯍꯧꯖꯤꯛ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯣꯏꯐꯝ ꯂꯩꯇꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯕ ꯑꯁꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯅ ꯁꯔꯦꯡ ꯒꯂꯤ ꯒꯥꯔꯤ ꯒꯂꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯍꯥꯝ ꯈꯨꯠꯍꯥꯝꯐꯝ ꯑꯣꯏꯅ IMCꯅ ꯁꯨꯂꯥꯞ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯨꯂꯥꯞ ꯑꯁꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯂꯥꯞ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯁꯥꯖꯤꯟꯈ꯭ꯔꯦ꯫ ꯗꯨꯀꯥꯟ ꯁꯥꯖꯤꯟꯈ꯭ꯔꯤꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ IMCꯒꯤ ꯑꯌꯥꯕ ꯃꯈꯥꯗ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ IMCꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯁꯔꯦꯡ ꯒꯂꯤꯗ ꯂꯩꯕ ꯁꯨꯂꯥꯞ ꯊꯨꯒꯥꯏꯈ꯭ꯔꯒ ꯁꯥꯖꯤꯜꯂꯛꯂꯤꯕ ꯗꯨꯀꯥꯟ ꯑꯁꯤ ꯑꯋꯥꯡ ꯑꯃꯗꯤ ꯃꯃꯥꯡ ꯑꯣꯜꯂꯒ ꯗꯨꯀꯥꯟ 9ꯅꯤ꯫ ꯗꯨꯀꯥꯟ ꯑꯁꯤ ꯅꯥꯒꯥ ꯃꯄꯥꯔꯣꯝꯗꯒꯤ ꯆꯪꯂꯛꯄ ꯁꯔꯦꯡ ꯒꯂꯤ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯃꯤꯌꯥꯝꯅ ꯋꯥꯏ ꯍꯩꯗꯣꯛꯐꯝ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯕ ꯃꯐꯝꯅꯤ꯫ ꯁꯥꯔꯤꯕ ꯗꯨꯀꯥꯟ ꯑꯁꯤ ꯂꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯕꯗ ꯗꯨꯀꯥꯟ 4, ꯃꯃꯥꯡ ꯑꯣꯟꯕꯗ ꯗꯨꯀꯥꯟ 4 ꯁꯥꯗꯨꯅ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯐꯝꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯗꯨꯀꯥꯟꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯨ ꯍꯧꯖꯤꯛ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯀꯟꯅ ꯇꯧꯔꯤ꯫ ꯃꯤꯌꯥꯝꯅ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯐꯝ ꯑꯣꯏꯔꯝꯕ ꯁꯨꯂꯥꯞ ꯊꯨꯒꯥꯏꯔꯒ ꯅꯤꯌꯝ ꯂꯥꯟꯅ ꯗꯨꯀꯥꯟ ꯑꯣꯟꯊꯣꯛꯈꯤꯕ ꯑꯁꯤ IMCꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔꯒꯤ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯁꯨꯂꯥꯞ ꯂꯩꯇꯕꯗꯒꯤ ꯀꯩꯊꯦꯜ ꯐꯝꯂꯤꯕꯁꯤꯡ ꯑꯃꯗꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯁꯤꯡꯅ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯐꯝ ꯂꯩꯇꯕꯗꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯑꯃꯁꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤꯁꯤꯡꯅ ꯊꯣꯡ ꯁꯥꯔꯤꯕ ꯃꯣꯜꯅꯣꯝꯗ ꯉꯁꯤꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯝꯈꯥꯡꯅ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯉꯔꯥꯡ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯅ JCB ꯐꯥꯎꯕ ꯄꯨꯗꯨꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯃꯣꯜꯅꯣꯝ ꯚꯤꯂꯦꯖꯇ ꯃꯅꯤꯄꯨꯔ ꯔꯤꯚꯔ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯈꯪꯍꯟꯗꯅ RCC ꯊꯣꯡ ꯑꯃ ꯁꯥꯔꯤꯕ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯆꯪꯕ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯂꯝꯕꯤꯗ ꯊꯠꯄꯗꯒꯤ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯍꯟꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃ ꯃꯣꯜꯃꯣꯟ ꯇꯥꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯁꯦꯔꯧ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟꯗ ꯄꯥꯎ ꯑꯁꯤꯅ ꯏꯕ ꯃꯇꯝ ꯐꯥꯎꯕ ꯄꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯁꯨꯒꯨꯅꯨꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯆꯪꯁꯤꯟꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅ ꯎꯀꯣꯜ ꯊꯤꯉꯥꯡꯐꯥꯏꯗꯁꯨ ꯍꯧꯖꯤꯛ ꯀꯨꯀꯤ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯉꯔꯥꯡꯒꯤ ꯏꯍꯧ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯩꯕꯗꯒꯤ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯔꯤ꯫ ꯉꯔꯥꯡ ꯂꯝꯕꯤ ꯊꯠꯂꯤꯕꯁꯤꯡ ꯑꯗꯨ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯞ ꯕꯣꯝꯅꯆꯤꯡꯕ ꯀꯥꯞꯇꯨꯅ ꯇꯟꯈꯥꯏꯔꯕ ꯃꯇꯨꯡꯗ ꯅꯝꯗꯨꯅ ꯆꯪꯕ ꯉꯝꯅꯕꯒꯤ ꯊꯕꯛꯁꯨ ꯂꯧꯈꯠꯇꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗꯕ ꯐꯣꯡꯗꯣꯛꯅꯈꯤꯕꯅꯤ꯫ ꯆꯩꯔꯥꯎꯁꯤꯗ ꯉꯔꯥꯡꯗꯒꯤ ꯊꯣꯡ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯂꯩꯔꯕꯁꯨ ꯑꯊꯤꯡꯕ ꯃꯔꯛꯇ ꯉꯁꯤꯁꯨ ꯂꯦꯕꯔ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡ ꯁꯥꯕꯒꯤ ꯊꯕꯛ ꯀꯨꯀꯤꯁꯤꯡꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯤꯉꯥꯡꯐꯥꯏꯗꯒꯤ ꯈꯖꯤꯛꯇꯪ ꯆꯠꯂꯒ ꯂꯩꯕ ꯎꯀꯣꯜ ꯊꯤꯉꯥꯡꯐꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯡ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯆꯤꯡꯃꯥꯏꯒꯤ ꯁꯔꯨꯛꯁꯤꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯇꯨꯅ ꯆꯪꯂꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯈꯨꯠ ꯊꯥꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯪꯁꯤꯟꯕ ꯉꯝꯗꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕ ꯐꯥꯎꯕꯗ ꯁꯨꯒꯅꯨ, ꯁꯦꯔꯧ, ꯃꯣꯜꯅꯣꯝ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯅꯣꯡꯊꯛꯀꯤ ꯁꯔꯨꯛꯁꯤꯡꯗ ꯃꯁꯛ ꯎꯕ ꯐꯪꯗꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯌꯥꯝꯅ ꯇꯣꯏꯅ ꯄꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯉꯁꯤꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯌꯥꯝꯅ ꯇꯣꯏꯅ ꯄꯥꯏꯕꯒꯤ ꯇꯥꯔꯤ꯫ ꯃꯁꯤꯅ ꯁꯨꯒꯅꯨ ꯃꯤꯌꯥꯝꯗ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯁꯨꯒꯅꯨꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯔꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯃꯦꯠꯁꯤꯡꯅ ꯄꯨꯊꯣꯛꯄ ꯄꯣꯠꯂꯝꯁꯤꯡ ꯂꯩꯉꯥꯛꯅ ꯂꯩꯁꯤꯟꯕꯗ ꯇꯦꯟꯗꯔ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯔꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯊꯣꯛꯄ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯉꯥꯛꯅ ꯂꯩꯁꯤꯟꯕꯗ ꯃꯊꯧ ꯇꯥꯕ ꯇꯦꯟꯗꯔ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯅꯦꯠ ꯖꯣꯁꯤꯒꯤ ꯑꯌꯥꯕ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯏꯅꯥꯟꯁ ꯑꯦꯅꯥ ꯑꯔꯥꯝꯕꯝꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯣꯐꯤꯁ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯕꯒ ꯂꯣꯏꯅꯅ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯅꯣꯗꯜ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯣꯏꯅ ꯈꯜꯂꯕ ꯃꯅꯤꯄꯨꯔ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁ ꯀꯣꯔꯄꯣꯔꯦꯁꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯄꯨꯊꯣꯛꯄ ꯄꯣꯠꯂꯝꯁꯤꯡ ꯂꯩꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯒꯅꯤ꯫
हाइरिबा नोडल एजेंसी सिंग असिना रिलीफ कैम्प की पोथोक सिंग लाइसिनबदा टेंडर तौबगी खोंगथांग अदु कोमथोकलगनि हाइरि अमरमदा नोडल एजेंसी सिंग असिना लैगदौरिबा पोथोक सिंगी ममल टेक्सटाइल कमर्स एंड इंडस्ट्री डिपार्टमेंट नत्रगना रूरल डेवलपमेंट एंड पंचायती राज डिपार्टमेंट लेपथोकनी टेंडर प्रोसेस कोमथोकलिबा चलिबा सेनबासे इंग्लिश कुनगमरी कुनगमंगादा अदुमक सनगनि अमदि मथौ दारबदि मखाताना सिंदोकनि हाइरि अमरमदा था असिगी तांग कुनगमरी द मणिपुर लेंगा की जीएडी की सेक्रेटरी माइकल असोमना थोकिबा ऑफिस मेमोरेंडम अमगी मतुंगिना रिलीफ कैम्प पुथोपा पोलम सिंग लाइसिनबगी नोडल एजेंसी ओइना खल्लबा डिपार्टमेंट सिंगा रिलीफ कैम्प सिंग नत्रगा डिस्ट्रिक्ट एडमिनिस्ट्रेशन सिंगा तानादुना पोथोक सिंगी लिस्ट अमा सेमदोकदबने मदुगी मथक्ता पोट लैखिबगी सेल थीबगी थबकसु नोडल एजेंसी सिंगी बैंक अकाउंट तौबीगदबने अदुमैनमक डिपार्टमेंट की बजेटरी एलोकेशन दगी सेल थीबगी थबकती अदुमक मखा सथगनि मसिदा नतना पुथोकलिबा पोथोक सिंगी क्वालिटी अमसुम सेफ्टी की फिबम सिंगसु येंसिनगदबने अमदि पोथोक सिंग लैखिबगी मदि ममल पीखिबगी रिकॉर्ड निंगथीना थमदुना चीफ सेक्रेटरी द सयोल की रिपोर्ट लंखकदबनि हारियनसु पाउसदा मखातादि अतोप पावमना आर्मी ना आईडी अहुम असु एंगाम याउदना लौथोखरे साउनो खुदोंथीबा अमा नंगलमगदबदगी इंडियन आर्मी की टीम अमा नंगा नुंथिल अथेंगबदा इम्फाल ईस्ट की मफाउदा मना की नोंगदम अमदि इथम तांखुल फाउनबा याब लंबीदगी इम्प्रोवाइज इलेक्ट्रॉनिक डिवाइस आईडी अहुम लेरम थेंगनबदगी असु एंगाम याउदना लौथोखरे थाउदो सिंगरंग मणिपुर डिप्लॉय तौरिबा रेड सिल डिवीजन की इंडियन आर्मी ना रूटीन एरिया डोमिनेशन अमदि सर्विलेंस ऑपरेशन चथरिङैदा हारिबा आईडी सिंग अदु थेंगनरखिबने खुदक्ता बॉम्ब डिस्पोजल स्क्वाड टीम कौरबा मतुंगदा आईडी सिंग अदु टेक्ता कायदना लौथोखि आईडी अहुम अदुगी मनुंगदा अहुम अमना किलोग्राम अनि अनि लोमि अदुगा अमना किलोग्राम अहुम लोमि मसिगि लोइना मफम अदुगी कॉर्टेक्स वायर असांगबा अमा इलेक्ट्रिक डिटोनेटर अमा लोइना कमांड मेकानिज्म अमगसु फंगले हैना PRO डिफेंस मणिपुर नागालैंड अमदी साउथ अरुणाचल की PRO डिफेंस थादोरकपा चिरोल अमदा खंगलकली अमरोमदना बॉम्ब थमजिलंबगी मयोक्त वकत खोंजंग संसिंखरे हौकिबा थासगी कुनगा मरी की नुमिदांग पुंग मापल्लोम ताब मतमदा इम्फाल वेस्ट की वांगवोई लोंगजम लेकाइदा लेबा मणिपुर फॉरेस्ट डिपार्टमेंट की चीफ कंजर्वेटर लोंगजम जय कुमार की युंगी सुमांगदा साखंगदबसिंगना बॉम्ब थमजिलंबगी थाउदोक यानिंगदबा फोंदोक्तुना ngasi वांगवोई कैथल कम्युनिटी हॉल दे माइके दोंगे मियामना वकत खोंजंग संसिंखरे वांगवोई अपुन मैरा पाइबी अमदी क्लब न सिंदुना संसिंगिबा खोंजंग अदुगा मरी लेना मैरा पाइबी की सेक्रेटरी सगोल सेम आसान है फॉरेस्ट की चीफ कंजर्वेटर ओइना थबक तौरिबा लोंगजम जय कुमार की सुमांगना बॉम्ब थमजिलंबगी थावोंग असि वखल तादबा मियोइसना सथगदबा थावोंगनि यानिंगदबा क्या लेरबसु फमिनदुना अपाम पामदा करिनो हाइबदु वारी सानबगे मदुना तदुना सही नौरिबा अंगा अमदी मयाई सलबा अहल लैबा इमुंग अमदा असिगुम कियन खंगनबगी थावोंग सथबा हाइबसि यामना लेबथिबनि मांगना हाय चीफ कंजर्वेटर मसागी लोइनबी कैंसर नादुना हौजी हौजी केमोथेरापी चथरिबनि असिगुम्बा अवाबा मयुक्नरिबा इमुंग अमदा पामदबा क्या लैदुनसु हेना मी पाइबा पोकदबा थावोंग सथरंबा सि वांगोय मियामनि यानिंगदे असिगुम्बा थावोंग असि मखाताना मणिपुर की मफम अमतदा सथबिगनो असिगुम्बा थावोंग असिना अखोय मसल वकल मानदे हाइना मिना लौनखिगनि हौजिक मणिपुर की ओइरिबा तंगदु लैतादबा फिबम मसिदा सराना मसादुना अवाबा क्या मयुक्नदुना लंथेंगनमिदरिबा सि काउफदे चीफ कंजर्वेटर मसादा नुंगाइतबा लैरबसु वारी सादुना वोरेशन पुरनबा होनसि हाइरदुना असिगुम्बा मियाम कियन खंगनबगी थावोंग असि मखाताना सथबिगनोमदि तुंगदा अमुक हना तौरक्लोय हाइबगी थाजबसु थमखि खोंजंग अदुरा सरुक याखिबसिंगना युमलक्ता बॉम्ब थमजिनबा यानिंगदे अखोय शांति पामी मतुंगदा असिगुम्बा थावोंग सिंग चथबिगनो मिसम मियामना कियन खंगनबा यारोय मिसम मियामबु बॉम्ब नुंगाइगी विक्टिम ओहनबा यारो हाइबा वारुल सिंग थाबा क्लरिकासिंग सिजनखि अतोप पाउना फारूक जमीन नुपी अमाबु नमजा नमथेंगनदुना फमलानगी तौरंबगीदमक सैराक पीबनी RPF फारूक जमीन नुपी अमाबु नमजा नमथेंगनदुना फमलानगी तौरंबगीदमक सैराक पीबनी हाइना आइना थिंग्रबा मणिपुर की लहोलोक रिवोल्यूशनरी पीपल्स फ्रंट RPF की असिस्टेंट सेक्रेटरी पब्लिसिटी बांकिम प्रेस थोकपा चिरोल अमन हाइदे सेओल सिनहाई थासगी कुनगोहुमदोइदा फारूक जमीन सही निफु अपोकपा अफसर अली लाइफम काउट्राजन बेलेस एथ्योरी आसाम हौजिंगना खोंजोमदा लैबा PBS प्लाई फैक्टरी दा मैनेजर ओइना थबक तौदुना लैबा नन मणिपुरी मसासिना फैक्टरी सिदा थबक तौवी नुपी अमाबु नमजा नमथेंगनदुना फमलानगी तौरंबगीदमक थासिगी कुनगा मंगादा RPM आको सैराक पीबने हाइदि
अतोप पाउना मियोय अहुमना साब इंक्वायरी कमिटी सेमख्रे बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम की मनुंगदा लैरिबा अमोटपसिंग येंगसिननबा मियोय अहुमना साब एजुकेशन कमिश्नर न चेयरमैन अमा सेमख्रे सेमलिबा इंक्वायरी कमिटी न नियम चुमना थिगतुना असुंब रिपोर्ट मणिपुर लेंगाक्तमदि मियामदा खंगंदुना मरा लैबसिंग मतिक चाब सेराक पिगदबनि हाइना देशामना थादोरकपा चिरोल अमना फोंदोरकि देशाम की सेक्रेटरी एजुकेशन की थौपुरीबा ओइनाम रमेश न खुयेक पिदुना थादोरकपा चिरोल अदुना बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम की मनुंगदा बोर्ड की थौपुबसिंगना तोआन तोआन ममोंग अरानब मथों हुक्तब थबक चथरे हाइना देशामना मणिपुर लेंगा पुनिंग सिंसिंगना मियेंग संबिनबा मीडिया की थोंग कनखि देशामना थमकिबो वाफमबो लुमना लौदुना अरानब सतखि हाइबा थौओंग सिंग खकनतना अहेनबो वाफम क्या हापसिंदुना बोसेम असि कंदब यादे खंदुना मणिपुर लेंगा मियोय अहुमना साबा एजुकेशन की कमिश्नर चेयरमैन ओइबा इंक्वायरी कमिटी अमा अथुबदा समलकलिबा सिगिदमा चीफ मिनिस्टर अमदि एजुकेशन मिनिस्टर बु देशाम की मैकेदिगी थगत फोंदोरखली सिरोल सिनहाय देशामना पामलिबदि अरानब तौरंबसिंग इंक्वायरी कमिटी न मियाम खंग सेराक पीबा हाइबदुनि हाइरिबा वाफमसि इंक्वायरी कमिटी असिना कदाय फावबा चुमना मिसंग मिखाय नायदना थिगलकदगी हाइबसि अचौब वंगाम ओइदि मियाम की थाजबा मंगलोय एजुकेशन मिनिस्टर बु मिमांगदा फमलोय मिमांगदा फमलोय खलबदि इंक्वायरी कमिटी न नियम चुमना थिगतुना रिपोर्ट मणिपुर लेंगाक्तमदि मियामदा खंगनगदबनि करिगुम थाजबसिगी ओना तैनबदा अरानब तौबसिंबु कुपसिंदुना मदि कनखत्तुना सेमजन सजनब रिपोर्ट ओइना पुथोरकलबदि देशामना तुमिना खकलेसिलोय मसिगी सबसाब खोंजंसिंग देशामना संसिननब सेम सादुना लै हाइबा वाफम सिरोलदुना मखाताना पल्ली अमरोमदना पाइखोंबा एलाइस फादरना केसीपी अपुनबगी सीओसी ओइना थौपुरगनी सिटी मैते केसीपी अपुनबगी नौना चीफ ऑफ कमांडर ओइना पाइखोंबा एलाइस फादरना थौपुनब लुप असिगी एडवाइजरी कमिटी सिंग वरेप लौरे हाइना केसीपी अपुनबगी सीओसी की फमदगी पोथारगदबा सिटी मैतेन फुंदोखरे ngasi Technopol district ki mafam amada pangthokpa paw ki mifam amada wafam asi lauthokladuna city maitaina pawmising hai ma KCP apunbagi chief of commander ki famasi thadolaga deputy commander oina thopuragani city maitaina hai magna COC ki fam thadokpa si party ki advisory committee sungna kupna khanaraba matungda ayaba pibire magna deputy commander oina lubasi ki thabak thoram singda makhatana saruk gyaki gani hai ki मांगना हाई चलिब थासी कुनगो हुमदोइदि की कुनगा मंगा फावो तंक अहुम थोकना लुप असिगी ओइबा यामना मरु ओइबा मिफम सिंग फमखि लुप असिगी एडवाइजरी कमिटी सिंग यावरगा फमखिबा मिफम मदुना हौजि हौजि लमदम असिदा थोकलिबा इरांग अमसु मियामगा केसीपी अपुनबगी यावोलोइ सिंगा मतौ करमना पुन्ना सटमिनगनि हाइबगी मरमना कुमना खनबगा लोइनना मरु ओइबा वरेप खरसु लौखि वरेप सिंग अदुगी मतंगना सिटी मैतैना मखाताना हाई हौजि हौजि थोकलिबा इरांग असिदा केसीपी अपुनमना हेन मियेंग थंबा मियामगा लुप असिगी यवलोइ सिंगा पुना सटमिननबा होनाबदा लुप असिगी लानमी सिंग सेमदोपा लेबाकी ओइबा इशू नतबा नुपी अंगांगी ओइबा इशू गुंबा सिंगदा सोशल मीडिया रा थगतबिदा मनुंगदा वरक वातेमबिनाबा हाइजबा हौजि हौजि थोकलिबा लान असिदा इमा लेबाकी दमक थवाइना पोंता पिख्रबा अथौबा अथौबिसिंगी मफमदा यवोलगी मेकेदिगी मिनिट मंगा तुमिन लैदुन इकाय खुमनबा उतखि हाइना सिटी मैतैना थमखि मांगना मखाताना हाइ केसीपी अपुनबगी कैडर सिंगदा मियामना पिरक पाउता खुदिमक अखोइगी लुप असिगी कॉमरेड सिंगना ngaना सनबगिदमक अखोइगी लैरिबा कमांडर सिंगदा पाउता पिनबा एडवाइजरी सिंगना मिफमदुदा वरेप लौखि केसीपी अपुनबगी एडवाइजरी कमिटी न येनबा लैतना पाइखोंबा एलाइस फादरबु चीफ ऑफ कमांडर की दौना थौपुहनबदा अमत ओइन यानखि हाइरदुना लुप असिगी एडवाइजरी कमिटी न नौना खलबा सीओसी पाइखोंबा एलाइस फादर की लिसिंग मखादा लुप असिगी थबक थोरम खुदिमक सटनरगनि हाइनसु केसीपी अपुनबगी हानगी सीओसी ओइना मतम संग थौपुरम सिटी मैतैना पाउमिसिंग फुदोखि ngasi पाउगी मिफम अदुर नौना सीओसी की थौपुनब खलबा पाइखोंबा एलाइस फादर याउना अतै कैडर सिंगसु सरुक याखि अदुगा हौजिक ओइनादि मैम पाउ सु मतंग साबि सिंजरगे मसु मैम पुन अनौबा अपडेट ngami na channel channel sigi maikedi gi myang mafamda makhatana thamjari।